Ngara numida wairam ki ba padam pau se diki marod ba pau khara khangasaraka miyam da khudo tamjiki Prime Minister Narendra Modi hayeng ajol dagi Churachandpur da halna thunglaba matung nungthil pung 2:30 da Kangla da thunglagani state asigi miyamna Prime Minister bu taramna okminasi Chief Secretary Prime Minister Narendra Modi gi hayeng Manipur khongchatta state asigi manung amasung mapanda Manipur ga mari lainana paikhapa project kaya Kanglada Sangabaga loinana state asida paikhakadaba project kaya amana Churachandpur ge Peace ground da urep uyum tambaga loinana IDP singasu unagadore amaramda Prime Minister Narendra Modi gi Manipur khongchat asi state asiki miyam punna taramna okminasi haina Chief Secretary Punit Kumar Goyal na appeal tawrakle All Secretary ki conference hall da ngasi pongthokpa press conference amada Chief Secretary Punit Kumar Goyal na mathaki wafam ase phongdoraduna mahak nahai Prime Minister Narendra Modi hayeng ajol dagi Manipur tamna laktuna nungthil pung 12 ga minute 15 taba matamda Churachandpur gi Peace ground da thungani internally displaced person IDP singa unaraba matung Manipur da lupa kor 3,830 changna paikhakadaba tungan project kaya Prime Minister na urep uyum tamlaba matung miyamda wangangani Churachandpur thadoklaba matung Prime Minister Narendra Modi nungthil pung 2:30 taba matamda Imphal gi Kanglada thunglagani mahangna Kanglada thunglaba matung IDP sing unabaga loinana Manipur gi manung amasung mapanda state asiga mari lainana lupa crore 1,200 sumna ahum changna paikhapa project kaya sangaduna Manipur miyamda khusinaraba matung miyamda wangangani haina Chief Secretary na phongdokki mahangna makha taraduna Prime Minister gi Manipur khongchat asilamda masida mahausa ge ingtapa phibamda hanjila handuna chawkhaba puraknaba khongchat amane haiba wafam thamladuna lamdam asigi miyam puna Prime Minister Narendra Modi bu taramna okminaduna pangthokadoriba tharam asida saruk yabi haina appeal tawrakle Manipur ase border state ama oiba khangnatana India gi Act East Policy gi central pillar ama oiduna Southeast Asia gi gateway oiribani asiguma lamdam asida ingtapa amade chawkhaba puraknaba lamdam asida khundaminariba phurupsinghi marakta nungsinaba amade thajaba leinaba mathau tai haina Chief Secretary Punit Kumar Goyal na makata na phongdokke hayeng Prime Minister na Kanglada sangagadoriba project sing adudi New Delhi ge Dwarka da saba Manipur Bhavan crore 134 Kolkata ge Solat Let ta saba Manipur Bhavan crore 92 Imphal to Rail ge Western River Front Project crore 53 Imphal gi Mall Road Phase 2 crore 13 Mantri Pukri da saba anaba Police Headquarter crore 101 Mantri Pukri gi IT SEZ Building crore 113 Mantri Pukri gi Civil Secretariat crore 119 Tengnopol None Palel amasung Moirangi Ima Kaithel Mari crore 12 Laisang Hidal Cultural and Heritage Park crore 12 College Phagaan si mission gi makhada Thaubal amasung Kakchinggi College mangagi infrastructure crore 12 Imphal Jiribam lambi gi Irang Toral mathakta sava Lenmari gi thong crore 94 Kamjong gi DC Office Complex crore 15 Kakching DC Office Complex crore 12 Churachandpur District ki Tokpa Village Loktak Project saba Ekalvia Model Residential School crore 13 Ningthogong CAC gi building amasung staff quarter crore 3 Psycho CAC gi building amasung staff quarter loinana Jenims ki Paramedical amasung Ed Science ki hostel building crore 3 Punarupa crore 1,100 sumna ahum changna paikhapa project singni Churachandpur gi Peace ground urep uyum tamgadoriba lupa crore 8,394 gi project sing asigi manungda Imphal gi Poro ground semgatpa Khumalampakta multipurpose indoor stadium sengat sagatpa yauna puna project 13 ni amaromda hayeng Kanglada Prime Minister Narendra Modi lakadoriba asigi akanba security gi cheksin thorangsing lakhatuna Kangla manung amadi masigi akoiba Imphal gi British Androjet airport gi Kangla fabagi lambi paringda masing yamlaba security personnel sing deploy tawduna ngaksenbagi thabak lokhatkre makha tarakpa pauda Satang PS Myanmar gi onkhre Ramo Manipur government na Tengnopo district ki manungda
नौना साबा सतांग विलेज पुलिस स्टेशन की बिल्डिंग म्यांमार की ngमखै manungda laikhre haire Ramo Rilam Area Marine Organization amasung IMSU Eastern Marine Student Union के member singna PDF na soktong khulda tamthina furakhiba TS Marine sing Marine की फिवम amadi Indo-Myanmar border pillar sing yengchinba chatki khongsa aduda border fencing की alignment hongdo hongjin tawramba thengnarakhi haire Naga sing Indo-Myanmar border fencing khabagi mayokta yaningdaba phongdoktuna leiringai Madakchida fencing की alignment hongdokpagi mathakta sub pillar kaya yungchilamba thengnaki sub pillar sing asi Manipur की ngमखै manungda meter 500 rom changchilaga yungchilakpuna maram oidaga handakta Manipur government na sakiba Satang PS police station की building Myanmar की ngमखै manungda laikhire hanramo की chairman K Prakash Maring na phongdorakli makha tarakpa pauda modi laklingai da tahoningba sing MLA lupsing na thamnarakli Istada sida haying leba asigi Prime Minister Narendra Modi na lakpada tawaningba amadi pangthohaningba wafam kaya MLA yang tunga malupsing na phongdok na dakli panbaya badi Manipur da lising aniga sumna kun guhumdoigi May ahumdagi hawduna thogliba hingsa yawo irang asida leba asigi Prime Minister amukta lakhidribani haying lakan hariba asina irang hek thokpadagi hawraga ahamba oina Manipur da lakpa khongchat oigadoribani Laiba asigi Prime Minister Narendra Modi na haying istat asida lakadoriba asibo apunma imagi machasing Ems Manipur na taram na ulakli makhatarapa pauda Thadou inpi Manipur na militantcy loisinanaba PM da taksilli Manipur da insurgency amasung militantcy gi thabak thoramsing loisinanaba thabak laukhanaba kuki supplementist singna Thadou miyam gi human rights khonggang nariba asi Lefan binaba Thadou inpi Manipur na Prime Minister की पुकनिंग सिंसिंखरे प्रेस ता Thadou rakpa jeol aman hai Thadou furum na Prime Minister Narendra Modi की Manipur khongjat asi taram na ogli Manipur da kumjali sing aniga supna kun guhumdegi May ahumdegi tholakli be irang asina Thadou miyam awaba kaya mayoknare adom oinamak Thadou inpi Manipur amasung Thadou miyam na lamdam asida ingtapa hanjinnaba nungsi chanaba puraknaba amasung mara chepa Phibam amala anaba angamba thakta honari amasung manglomda changchilli asigomba siraba matam asida Thadou luchingba singna kuki militant singna tamthina hatopi khraba nenkam jong haugi aroiba mathau mangam pangthoknaba honari mahaki aroiba mathau mangam September 13 da pangthokani makha tarakpa pauda unabagi matam pinaba taksilli haying istat asida Prime Minister Narendra Modi na Lakadoriba si Naga A Women's Union ga unabagi matam pivinaba lengaki may linaba singi pungning union asina chingsilakli makhataragpa pauda Naga area dagi kuki militant sing takthoo Naga singa namna kundaba mafam singda kuki militant singi designated camp sing thamdanaba amasung Naga gi area dagi khulai paiba kuki militant sing khudakta taktokhinaba full his Naga coordination committee FNC sina Prime Minister Narendra Modi da memorandum pisinduna taksingkre Lok Sabha gi MP Sami Patra gi khutangda pisingkeba memorandum aduda palibo afamde kharang wifi ji thomkhoirui amasung sijangda kuki militant sing gi designated camp sing thamnabo afamase FNC sina kaidawnungda yaba ngamloi